ꯑꯗꯨꯝ ꯌꯥꯝ ꯑꯩꯈꯣꯏꯕꯥꯅꯤ ꯍꯧꯖꯤꯛ ꯈꯟꯅꯗꯅ ꯃꯄꯣꯠ ꯃꯆꯩ ꯖꯣꯝꯃꯒ ꯆꯠꯈꯤꯗꯣꯔꯦ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯀ꯭ꯋꯥꯔꯇꯔ ꯊꯥꯗꯣꯛꯑꯒ ꯍꯧꯖꯤꯛ ꯆꯠꯀꯅꯦꯅ ꯀꯟꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯩꯅ ꯈꯥꯝꯕꯁꯨ ꯌꯥꯗꯦ ꯃꯐꯤ ꯃꯔꯣꯟꯒ ꯂꯣꯏꯅ ꯄꯨꯊꯣꯛꯇꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯂꯣꯏꯅ ꯁꯤꯒ ꯍꯥꯞꯆꯜꯂꯤ ꯃꯥ ꯍꯥ ꯅꯪꯅ ꯆꯠꯇꯅ ꯑꯩꯅ ꯆꯠꯀꯗ꯭ꯔꯣ ꯀꯔꯤꯅꯣ ꯅꯪ ꯑꯩꯈꯣꯏ ꯊꯅꯝꯃꯒ ꯊꯥꯗꯣꯛꯑ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯕꯥꯅꯤ ꯈꯟꯅꯕꯒꯤ ꯀꯥꯁꯤꯁꯦ ꯑꯃꯨꯛ ꯏꯁꯨꯛ ꯁꯨꯛꯇꯣꯛꯇꯅ ꯍꯧꯖꯤꯛ ꯈꯟꯅꯕꯒꯤ ꯍꯧꯖꯤꯛ KG ꯃꯈꯥꯏ ꯑꯃ ꯀꯞꯊꯣꯛꯎꯔꯒ ꯋꯥ ꯉꯥꯡꯕ ꯇꯥꯗꯉꯩ ꯃꯐꯤ ꯃꯔꯣꯟ ꯀꯟꯅ ꯖꯣꯝꯃꯤ ꯑꯗꯣ ꯃꯥꯒꯤ ꯑꯥꯔꯃꯤꯒꯤ ꯐꯤꯔꯣꯜꯁꯤꯗꯤ ꯄꯨꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯊꯪ ꯄꯨꯊꯣꯛꯑꯒ ꯑꯁꯤꯗꯤ ꯄꯨꯗꯒꯤ ꯀꯟꯅ ꯇꯧꯔꯤꯕ ꯑꯗꯣ ꯅꯪ ꯁꯤ ꯕꯦꯒ ꯃꯆꯥꯁꯤꯅ ꯌꯥꯔꯗ꯭ꯔꯣ ꯍꯥ ꯑꯇꯩ ꯄꯨꯗ꯭ꯔꯁꯨ ꯌꯥꯔꯗ꯭ꯔꯣ ꯀꯩꯀꯩ ꯄꯣꯠ ꯆꯩ ꯄꯨꯗꯣꯏꯅꯣ ꯑꯇꯩ ꯏꯅꯥꯎ ꯇꯣꯉꯥꯟ ꯆꯥꯗꯣꯔꯦ ꯍꯌꯦꯡ ꯄꯨꯡ 3ꯗ ꯊꯣꯛꯇꯣꯏꯅꯤ ꯃꯥꯛꯁꯦ ꯑꯗꯨꯒꯤ ꯈꯔꯅꯤꯗꯤ ꯃꯥ ꯚꯤꯗꯤꯑꯣꯗ ꯎꯕ ꯐꯪꯉꯔꯣꯏ ꯃꯌꯥꯝ ꯃꯥꯒꯤ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯖꯥꯡꯅ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣꯕꯀꯣ ꯀꯩꯅꯣ ꯗꯗꯥ ꯈꯪꯗꯦ ꯏꯕꯥꯏ ꯈꯪꯗꯦ ꯀꯧꯁꯜꯂꯒꯅꯦ ꯅꯣꯛꯆꯔꯤꯄꯣꯅꯤ ꯀꯃꯦꯟꯇ ꯑꯩꯅ ꯃꯥꯏ ꯃꯔꯝꯗ ꯍꯥꯏꯔꯝꯕꯁꯤꯒ ꯅꯣꯛꯆꯔꯤꯄꯣꯅꯤ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯑꯁꯦꯡꯕꯒꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯧꯁꯜꯂꯦ ꯑꯩꯅ ꯃꯔꯛꯇ ꯅꯣꯛꯄ ꯌꯥꯎꯕꯁꯤꯅ ꯃꯌꯥꯝ ꯊꯥꯖꯗꯕꯁꯨ ꯌꯥꯏꯑꯕꯀꯣ ꯃꯥ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯃꯥꯏ ꯃꯄꯣꯠ ꯃꯆꯩꯁꯦ ꯍꯧꯖꯤꯛ ꯁꯤꯒꯩꯁꯤꯒ ꯃꯊꯪ ꯍꯥꯞꯄꯛꯇꯣꯏꯅꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯐꯤꯔꯣꯜ ꯍꯥꯞꯈ꯭ꯔꯦ ꯎꯞꯄꯤꯁꯦ ꯃꯌꯥꯝ ꯏꯃꯥꯏ ꯏꯁꯇ꯭ꯔꯤꯗꯤ ꯆꯥꯗꯦ ꯏꯃꯥꯏ ꯍꯥꯞꯆꯤꯟꯈꯤꯗꯣꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯙꯟ ꯇꯅꯅꯅꯅ ꯙꯟ ꯇꯅ ꯇꯤꯚꯤ ꯁꯤꯔꯤꯌꯦꯜꯗꯒ ꯇꯧꯕꯗꯣ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯙꯟ ꯇꯅꯅꯅ ꯙꯟ ꯇꯅꯅꯅ ꯙꯟ ꯇꯅꯅꯅ ꯑꯗꯨ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯄꯣꯠ ꯆꯩꯉꯩꯁꯦ ꯈꯥꯏꯕꯣꯛ ꯑꯃ ꯍꯥꯞꯄꯟꯈꯤꯒꯦ ꯑꯩ ꯈꯟꯅꯕ ꯃꯇꯝꯗ ꯑꯩꯅꯇ ꯉꯥꯡꯉꯒ ꯃꯥꯅ ꯁꯨꯛꯈꯨꯝ ꯈꯨꯝꯗꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯈꯟꯅꯕ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯁꯛꯇꯤ ꯎꯠꯆꯔꯔꯣꯏꯒꯦ ꯑꯩꯗꯤ ꯐꯤꯕꯝ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ ꯑꯩꯗꯤ ꯃꯥꯅ ꯐꯨꯗꯠꯄꯒꯤ ꯃꯥꯏ ꯃꯤꯠꯀꯁꯦ ꯄꯣꯝꯗꯅ ꯑꯩꯁꯦ ꯐꯤꯕꯝ ꯑꯃꯅꯤ ꯑꯗꯨꯅ ꯎꯠꯆꯔꯛꯑꯔꯣꯏ ꯀꯩ ꯍꯥꯏꯅꯣ ꯆꯥꯂꯨ ꯅꯄꯥꯁꯤꯁꯦ ꯑꯃꯨꯛ ꯄꯣꯌꯣꯝ ꯖꯣꯝꯗꯅ ꯆꯠꯈꯤꯗꯣꯔꯦ ꯄꯄꯥ ꯆꯠꯈꯤꯅꯣ ꯍꯥꯏꯌꯨ ꯇꯧꯔꯤꯕ ꯄꯦꯀꯤꯡ ꯈꯨꯇꯧꯁꯤꯁꯦ ꯌꯦꯡꯉꯣꯕ ꯑꯩꯈꯣꯏꯕꯥꯅꯤ ꯈꯟꯅꯔꯒ ꯑꯩꯅ ꯃꯥꯏ ꯕꯦꯒ ꯃꯊꯛ ꯃꯥꯅ ꯍꯨꯔꯥꯟꯅꯒ ꯂꯣꯠꯁꯟꯅꯒ ꯊꯅꯝꯃꯤꯁꯦ ꯌꯦꯡꯉꯨ ꯑꯗꯣ ꯅꯣꯛꯁꯟꯅꯔ ꯆꯠꯈ꯭ꯔꯤꯁꯦ ꯌꯦꯡꯉꯨ ꯅꯪ ꯃꯆꯤꯟ ꯊꯤꯖꯔꯁꯨ ꯈꯪꯗꯦ ꯃꯤꯒꯤꯅꯦ ꯍꯥꯏꯅ ꯂꯣꯏ ꯇꯥꯁꯟꯂꯣꯏ The next day. ꯑꯗꯣ ꯃꯌꯥꯝ ꯅꯣꯡꯉꯥꯜꯂꯒ ꯃꯥꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯛꯑꯦ ꯃꯥ ꯊꯕꯛ ꯃꯐꯝ ꯌꯧꯔꯦ ꯃꯥꯁꯦ ꯊꯕꯛ ꯃꯐꯝꯗ ꯆꯠꯂꯤꯅꯦꯕꯀꯣ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯗꯣ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯁꯤꯒ ꯃꯥꯅ ꯍꯥꯏꯁꯤꯅ ꯚꯣꯏꯁ ꯔꯦꯀꯣꯔꯗꯤꯡ ꯑꯣꯏꯔꯝꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯃꯥꯅ ꯍꯥꯏꯕ ꯚꯦꯂꯦꯟꯇꯥꯏꯟꯒꯤ ꯅꯪꯒꯤ ꯒꯤꯐ ꯊꯥꯈꯤꯕꯅꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗ ꯗꯤꯂꯤꯚꯔഡ് ꯑꯣꯏꯔꯦꯅ ꯍꯥꯏ ꯅꯪ ꯂꯥꯛꯑꯕ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯪꯉꯤꯕ ꯑꯩꯅ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯏꯕ ꯇꯨ ꯁꯤꯁꯤꯔ ꯌꯦꯡꯉꯣ ꯍꯥꯏꯅ ꯑꯩꯅ ꯆꯦꯡꯍꯟꯕꯅꯦ ꯃꯉꯣꯟꯗ ꯑꯗꯨꯒ ꯃꯥꯅ ꯍꯣꯏ ꯃꯥꯅꯤ ꯁꯤꯁꯤꯅꯤ ꯑꯃ ꯑꯩꯒꯤ ꯑꯃ ꯅꯪꯒꯤꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯕꯤꯗꯅ ꯃꯅꯝꯗꯣ ꯅꯨꯡꯁꯤꯅꯕ ꯌꯥꯏꯅ ꯇꯧꯕꯤꯔꯤꯅꯤ ꯀꯥꯏꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯌꯥꯝ ꯉꯥꯡꯉꯦ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯁꯥꯎꯟ ꯌꯥꯎꯔꯝꯃꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯈꯪꯕ꯭ꯔꯥ ꯁꯥꯎꯟ ꯌꯥꯎꯍꯧꯗ꯭रे ꯑꯗꯨꯒ ꯃꯥ ꯊꯦꯡꯉꯦ ꯋꯥꯔꯤ ꯌꯥꯝ ꯁꯨꯅꯕ ꯅꯪꯉꯔꯣꯏ ꯅꯪ ꯄꯔꯐ꯭ꯌꯨꯝ ꯃꯔꯤꯗꯣ ꯆꯦꯛ ꯇꯧ ꯃꯅꯝ ꯅꯨꯡꯁꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯅ ꯌꯥꯝ ꯃꯅꯝ ꯅꯨꯡꯁꯤ ꯈꯣꯠꯆꯩꯅ ꯑꯩꯈꯣꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯋꯥꯔꯤ ꯁꯨꯅꯔꯦ ꯀꯩꯅꯣꯗ ꯆꯠꯈ꯭ꯔꯦ ꯊꯕꯛ ꯃꯐꯝꯗ ꯈꯔꯅꯤ ꯑꯩꯈꯣꯏꯁꯤꯒꯗꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗꯦ ꯍꯥꯏ ꯚꯤꯗꯤꯑꯣꯗ ꯑꯗꯨꯅ ꯑꯩ ꯍꯥꯏꯗꯣꯛꯑꯔꯒꯦ ꯊꯥ ꯑꯃꯃꯨꯛꯇꯒꯤꯗꯤ ꯌꯥꯝꯅꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯚꯦꯂꯦꯟꯇꯥꯏꯟꯒꯤ ꯑꯣꯔꯗꯔ ꯇꯧꯕꯤꯔꯝꯃꯦ ꯑꯗꯨꯒ ꯑꯣꯔꯗर ꯇꯧꯔꯒ ꯅꯣꯡꯉꯥꯜꯂꯒ ꯊꯨꯡꯉꯕꯅꯤ ꯀꯨꯏꯔꯕꯅꯦꯕꯀꯣ ꯑꯣꯔꯗर ꯇꯧꯕꯁꯦ ꯍꯜꯂꯛꯀꯦ ꯁꯤꯁꯤꯅ ꯑꯩꯒꯤꯅꯤ ꯁꯤ ꯋꯣꯃꯦꯟꯒꯤꯅꯦꯕꯀꯣ ꯁꯤ ꯅꯨꯄꯤꯒꯤꯅꯤ ꯁꯤ ꯃꯅꯝ ꯈꯨꯅꯨꯡꯁꯤꯁꯤꯗꯤ ꯍꯥꯏꯅ ꯈꯜꯂꯤꯕꯀꯣ ꯑꯗꯨꯝ ꯃꯤꯅ ꯚꯤꯗꯤꯑꯣꯗ ꯊꯥꯒꯠꯅꯕꯒꯤ ꯊꯥꯔꯛꯄ ꯑꯣꯏꯕ ꯃꯥꯜꯂꯦꯅ ꯑꯗꯨꯅ ꯂꯝꯗ꯭ꯔꯦ ꯃꯥꯅ ꯃꯁꯥꯅ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯂꯩꯕ ꯑꯣꯏ ꯂꯩꯔꯝꯃꯦꯕꯀꯣ ꯁꯤꯁꯤꯅ ꯅꯨꯄꯤꯒꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯄꯔꯐ꯭ꯌꯨꯝ ꯃꯃꯤꯡꯁꯦ NEUD Montpellier Blue Luxury Perfume ꯑꯗꯣ ꯃꯥꯒꯤ ꯃꯅꯝꯁꯦ ꯌꯥꯝꯅ ꯀꯣꯟꯐꯤꯗꯦꯟ ꯑꯣꯏꯕ ꯍꯥꯏꯕꯗꯤ it feels so expensive and fresh ꯑꯗꯨꯒ ꯕꯣꯅꯁ ꯄꯣꯏꯟꯠꯁꯤꯅ ꯅꯣꯏ 500ꯀꯤ ꯑꯟꯗꯔꯗ ꯐꯪꯒꯅꯤ and also I like the packaging very classy and the quality is 100 ml which is quite good ꯑꯗꯣ ꯁꯤꯁꯦ ꯌꯥꯝꯅꯁꯨ long lasting ꯑꯣꯏꯌꯦꯕꯀꯣ ꯃꯥꯒꯤ ꯃꯅꯝꯁꯦ I just love this gift and it's perfect for every girl I really impressed with this if you want to make your girl feel special ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯤ ꯒꯤꯐꯁꯦ ꯅꯣꯏ ꯃꯉꯣꯟꯗ ꯄꯤꯕꯤꯌꯣ ꯃꯥꯅ ꯍꯥꯏꯔꯤꯗꯣ ꯁꯤꯅꯦꯕꯀꯣ ꯃꯥꯒꯤꯅꯦꯅ ꯁꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯣꯡꯕꯅꯤ ꯍꯥꯏꯗꯤ ꯌꯥꯝ ꯑꯦꯐꯣꯔꯗꯦꯕꯜꯁꯨ ꯑꯣꯏꯕꯅꯦ ꯁꯤꯒꯤ ꯄꯔꯐ꯭ꯌꯨꯝꯁꯤꯅ ꯅ꯭ꯌꯨꯗꯀꯤ ꯃꯅꯇꯟ Hills Luxury Perfumeꯗꯣ ꯑꯁꯤꯒꯤ ꯃꯅꯝꯁꯦꯀꯣ ꯅꯨꯄꯥ ꯃꯥꯟꯕꯒꯤ ꯃꯅꯝ ꯆꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯕꯀꯣ and it's perfect for any occasion ꯍꯥꯏꯕꯗꯤ ꯑꯣꯐꯤꯁ ꯆꯠꯄꯗ ꯀꯣꯂꯦꯖ ꯆꯠꯄꯗ ꯂꯣꯏꯅꯗꯁꯨ ꯌꯥꯒꯅꯤ warm amber ꯑꯃꯁꯨꯡ sweet fruity ꯑꯅꯤꯒꯤ combinationꯅꯤ and super long lasting fragrance ꯃꯥꯏ packagingꯁꯨ ꯌꯥꯝꯅ ꯐꯖꯩ ꯑꯁꯤꯁꯨ 100 ml ꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯄ꯭ꯔꯥꯏꯁꯁꯨ ꯑꯦꯐꯣꯔꯗꯦꯕल ꯑꯣꯏ under 500ꯀꯤ ꯃꯅꯨꯡꯗꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯉꯥꯏꯌꯨꯅ ꯀꯩꯗꯧꯔꯅꯤ www.leihwrani.com ꯗꯒꯤ ꯂꯧꯕꯤꯌꯣ ꯑꯗꯨꯒ also available on Amazon Flipkart Mishoꯗꯁꯨ ꯐꯪꯒꯅꯤ ꯑꯗꯣ ꯆꯦꯛ ꯇꯧꯕꯤꯌꯣ
ꯃꯥꯅ ꯑꯩꯈꯣꯏ ꯕꯥꯅꯤꯒꯤ ꯑꯃꯃꯝ ꯂꯧꯅꯤ ꯑꯩꯈꯣꯏꯒꯤ ꯄꯔꯐ꯭ꯌꯨꯝꯁꯦꯀꯣ ꯂꯩꯇ꯭ꯔꯦꯕꯀꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯄꯔꯐ꯭ꯌꯨꯝꯒ ꯂꯩꯗꯕ ꯑꯁꯤꯀꯣ ꯅꯣꯏꯅ ꯑꯗꯨꯝ ꯅꯨꯄꯥꯗ ꯈꯪꯗꯦ ꯅꯨꯄꯤꯗꯪꯅ ꯒꯤꯐ ꯄꯤꯅꯤꯡꯉꯁꯨ ꯌꯥꯝ ꯌꯥꯅꯤ ꯄꯩꯁꯥꯁꯨ ꯌꯥꯝ ꯍꯣꯡꯕꯅꯦ ꯑꯩꯅ ꯆꯦꯛ ꯇꯧ ꯌꯦꯡꯉꯦꯕꯀꯣ ꯌꯥꯝ ꯇꯥꯡꯉꯝꯗꯦ ꯃꯥꯏꯁꯦ ꯂꯨꯄꯥ 900 ꯃꯅꯨꯡꯗ ꯂꯩꯕꯅꯦ ꯑꯗꯨꯅ ꯁꯤ ꯑꯃ ꯅꯨꯄꯤꯗ ꯅꯨꯄꯥꯗꯣ ꯒꯤꯐ ꯄꯤꯈ꯭ꯔꯕ ꯍꯔꯥꯎꯔꯣꯏꯗꯕꯅꯦ ꯁꯣꯏꯗꯅ ꯍꯔꯥꯎꯗꯣꯏꯅꯦ ꯑꯩ ꯀꯟꯐꯥꯔꯝ ꯍꯥꯏꯕꯤꯒꯦ ꯆꯥꯏꯗꯨꯝ ꯆꯥꯏꯒꯦ ꯇꯦꯡ ꯇꯦꯡ ꯂꯥꯎꯅ ꯈꯨꯅꯨꯡꯁꯤ ꯑꯃꯀꯣ ꯃꯉꯣꯟꯗꯒꯤ ꯍꯥꯏꯔꯒꯅꯤꯀꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯥꯒꯤ ꯁꯤ ꯄꯣꯠꯆꯩꯁꯤꯡꯒꯤ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦꯕꯀꯣ ꯅꯣꯏꯅ ꯑꯗꯨꯝ ꯂꯧꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯆꯦꯛ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯆꯠꯈ꯭ꯔꯒ ꯑꯩ ꯃꯥ ꯂꯩꯔꯤꯉꯩꯗꯗꯤ ꯄꯪꯀꯥꯟꯗ ꯈꯟꯅꯩ ꯑꯗꯣ ꯃꯥ ꯆꯠꯈꯤꯕꯒꯤ ꯊꯥ ꯑꯃꯁꯦ ꯑꯩ ꯀꯃꯥꯏꯅ ꯂꯦꯟꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦꯕꯀꯣ ꯃꯆꯥꯁꯨ ꯀꯩꯁꯨ ꯁꯦꯟꯅꯕ ꯑꯩ ꯃꯈꯣꯟꯁꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯠꯇ꯭ꯔꯤꯖꯔꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯆꯤꯆꯦ ꯅꯥꯔꯅꯨ ꯌꯥꯡꯅ ꯐꯔꯣ ꯍꯥꯏꯅ ꯃꯤ ꯃꯌꯥꯝꯅ ꯋꯤꯁ ꯇꯧꯕꯤꯔꯛꯄꯗꯕꯗ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯑꯩ 100Kꯁꯨ ꯌꯧꯗ꯭ꯔꯦ 100K ꯌꯧꯕꯒ ꯑꯩꯅ ꯈꯜꯂꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯒ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯨ ꯌꯥꯡꯅ ꯌꯧꯍꯟꯕꯤꯔꯣ ꯃꯌꯥꯝ ꯌꯧꯗꯣꯔꯦ ꯈꯤꯇꯪ ꯉꯥꯏꯔꯦ ꯑꯩꯒꯤ 100Kꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯪꯅ ꯌꯧꯋꯦꯕꯀꯣ ꯖꯔ ꯀꯩꯗꯧꯗꯦ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯁꯪꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯃꯤꯅ ꯍꯦꯟꯅ ꯌꯦꯡꯉꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯤꯅ ꯂꯤꯛꯅ ꯌꯦꯡꯉꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯉꯣꯟꯗ ꯆꯥꯛꯆꯕ ꯃꯤꯁꯦ ꯃꯌꯥꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯛꯄꯤꯒꯅꯨ ꯑꯩꯕꯨ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯆꯥ ꯑꯃ ꯅꯝꯖꯟꯕꯤꯔꯝꯃꯣ ꯅꯣꯏꯗꯁꯨ ꯄꯩꯁꯥꯁꯨ ꯆꯠꯇꯣꯏ ꯅꯠꯇꯕꯅꯤ나 ꯍꯥꯏꯗꯤ ꯅꯣꯏꯅ ꯌꯦꯡꯅꯤꯡꯗꯕ ꯁ꯭ꯄꯣꯠ ꯌꯦꯡꯉꯁꯨ ꯌꯦꯡꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩ 100Kꯁꯦ ꯌꯥꯝ ꯌꯧꯅꯤꯡꯉꯦ 100K ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯝꯇꯪ ꯀꯞꯊꯣꯛꯀꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩ ꯀꯞꯅꯤꯡꯉꯤꯅꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯅꯤ ꯇꯧꯁꯟꯅꯩꯅ ꯈꯜꯂꯝꯒꯅꯤ ꯃꯤꯅꯗꯤ ꯑꯁꯦꯡꯕꯒꯤꯅꯤ ꯅꯤꯇꯨ ꯃꯤ ꯑꯩꯈꯣꯏ ꯃꯆꯥꯁꯨ ꯂꯣꯛ ꯈꯨꯕ ꯈꯣꯠꯄꯁꯦ ꯐꯠꯇ꯭ꯔꯤ ꯑꯗꯣ ꯑꯩ ꯆꯥꯎꯈꯠꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯁꯤꯕꯨ ꯊꯣꯏꯕꯤ ꯀꯩꯅꯣ ꯇꯧꯁꯤꯕꯨ ꯀꯩꯗꯧꯔꯒꯦꯅ ꯄꯥꯗꯤ ꯃꯩ ꯀꯥꯏꯔꯕꯅꯤꯅꯦ ꯀꯩꯅꯣ ꯇꯧꯁꯤꯕꯨ ꯚꯤꯗꯤꯑꯣ ꯅꯝꯃꯦꯅ ꯇꯧꯔꯤꯃꯤꯅ ꯅꯪꯕꯨ ꯚꯤꯗꯤꯑꯣ ꯅꯝꯃꯦꯅ ꯇꯧꯔꯤꯁꯦ ꯎꯪꯅꯦ ꯊꯣꯏꯕꯤꯉ ꯕꯥ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯒꯦꯁꯦ ꯃꯃꯥ ꯌꯦꯡꯒꯦꯁꯦ ꯃꯃꯥ ꯏꯅꯨ ꯄꯄꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯈꯟꯗꯅ ꯀꯅꯥ ꯂꯥ ꯀꯅꯥ ꯃꯃꯥ ꯏꯅꯨꯗꯣ ꯀꯅꯥꯗꯅꯣ ꯑꯗꯨ ꯃꯌꯥꯝ ꯄꯥꯔꯁꯦꯜ ꯑꯆꯧꯕ ꯑꯃ ꯂꯥꯛꯑꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯁꯤꯁꯤꯅꯤ ꯁꯤ ꯀꯣꯟꯅ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯒ ꯎꯠꯂꯛꯀꯦ ꯍꯧꯖꯤꯛꯀꯤ ꯂꯩꯖꯔꯁꯅꯨ